ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯦꯃ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯁꯥꯃꯨ ꯀꯧꯕ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨꯒꯤ ꯂꯣꯏꯅꯕꯤ ꯑꯍꯜꯒꯤ ꯃꯤꯡ ꯀꯨꯟꯗꯥꯔꯩ, ꯑꯗꯨꯒ ꯇꯣꯝꯕꯤꯗꯨꯒꯤ ꯃꯃꯤꯡꯅ ꯀꯕꯣꯛꯂꯩ꯫ ꯀꯨꯟꯗꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ, ꯃꯃꯤꯡꯅ ꯊꯦꯝꯕꯨꯡ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯅ ꯇꯣꯟꯗꯥꯡ ꯀꯧꯔꯝꯃꯤ꯫ ꯀꯨꯟꯗꯥꯔꯩꯒ ꯀꯕꯣꯛꯂꯩꯒꯁꯤ ꯂꯣꯟꯅꯕꯤ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯁꯥꯃꯨꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤ ꯀꯦꯕꯁꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯆꯦ ꯀꯨꯟꯗꯥꯔꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯦ, ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯐꯤ ꯐꯅꯦꯛ ꯈꯔ ꯌꯦꯡꯂꯨꯁꯤ." "ꯌꯥꯏꯅꯦ ꯏꯅꯥꯎ, ꯂꯩꯔꯨꯁꯤ꯫ ꯐꯤ ꯐꯅꯦꯛ ꯑꯅꯧꯕꯒ ꯂꯩꯗꯕ ꯀꯨꯏꯔꯦ꯫ ꯑꯗꯣ ꯏꯕꯥꯅꯤꯅ ꯀꯩꯊꯦꯜ ꯆꯠꯂꯗꯤ ꯑꯉꯥꯡ ꯑꯅꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯃꯣꯏ ꯃꯄꯥ ꯂꯩꯔꯤꯁꯤꯗꯤ ꯂꯧꯖꯔꯝꯁꯅꯤ, ꯃꯥꯒꯤ ꯃꯆꯥꯅꯤ, ꯅꯣꯡ ꯐꯥꯗꯣꯛ ꯂꯧꯕ ꯌꯥꯏ." "ꯌꯥꯏ ꯀꯩꯅꯣ, ꯑꯩꯈꯣꯏ ꯕꯥꯅꯤꯅ ꯅꯍꯥ ꯃꯈꯩ ꯑꯗꯨꯝ ꯂꯧꯔꯤꯅꯤ." ꯇꯥꯟꯖꯥ ꯑꯗꯨ ꯁꯥꯃꯨꯁꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯀꯥꯆꯤꯟꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯣ? ꯃꯣꯏ ꯃꯄꯥ ꯏꯆꯦꯒꯩꯒ ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯝꯂꯤꯕ. ꯀꯩꯊꯦꯜꯗꯗꯤ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ ꯅꯣꯏ ꯑꯅꯤꯗꯤ?" "ꯍꯣ, ꯐꯤ ꯐꯅꯦꯛ ꯈꯔ ꯂꯩꯔꯨꯒꯦ." "ꯅꯣꯏ ꯑꯅꯤꯅ ꯀꯩꯊꯦꯜꯗ ꯆꯠꯂꯕꯗꯤ ꯑꯉꯥꯡꯗꯤ ꯀꯅꯥꯅ ꯂꯧꯍꯧꯗꯣꯔꯤꯕ? ꯃꯣꯏ ꯃꯄꯥꯅ ꯂꯧꯗ꯭ꯔꯗꯤ ꯀꯅꯥꯅ ꯂꯧꯗꯣꯏꯅꯣ? "ꯀꯔꯤ, ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯩꯅ ꯂꯧꯗꯣꯏꯕ? ꯂꯧꯕ ꯇꯥꯔꯦꯗꯅ꯫ ꯃꯣꯏ ꯃꯄꯥ ꯀꯨꯏꯔꯛꯑꯣꯏ, ꯐꯤ ꯐꯅꯦꯛ ꯂꯩꯔꯒ ꯁꯠ ꯍꯜꯂꯛꯀꯦ. ꯃꯣꯏ ꯃꯄꯥ ꯉꯥꯏꯍꯥꯛꯇꯪ ꯂꯧꯕꯤꯔꯝꯃꯣꯕ." "ꯑꯃ ꯂꯧꯔꯁꯨ ꯑꯃꯗꯤ ꯄꯨꯈꯣꯗꯅ, ꯑꯉꯥꯡ ꯑꯅꯤ ꯁꯦꯟꯅꯕꯗꯤ ꯑꯩꯁꯨ ꯉꯝꯃꯣꯏ." "ꯅꯍꯥꯟ ꯃꯈꯩ ꯏꯅꯥꯎ ꯏꯕꯥꯅꯤꯅ ꯁꯦꯟꯅꯔꯤꯅꯤ, ꯃꯣꯏ ꯃꯄꯥꯁꯨ ꯉꯁꯤꯗꯪꯗꯤ ꯂꯧꯕ ꯌꯥꯏ ꯀꯩꯅꯣ." "ꯃꯣꯏ ꯃꯄꯥꯁꯨ ꯃꯄꯥ ꯅꯠꯇ꯭ꯔꯣ? ꯀꯥꯟꯅꯗꯦ ꯏꯅꯥꯎ, ꯂꯣꯏꯁꯤꯜꯂꯨꯔꯣ, ꯏꯆꯦꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯒꯦ." "ꯍꯣꯏ ꯏꯆꯦ." ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤ꯫ ꯀꯕꯣꯛꯂꯩꯒ ꯀꯨꯟꯗꯥꯔꯩꯒꯗꯨ ꯃꯄꯨꯔꯣꯏꯕꯗ ꯑꯉꯥꯡꯗꯨ ꯄꯤꯁꯤꯜꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯃꯨ ꯃꯥꯁꯨ ꯌꯦꯠꯀ ꯑꯣꯏꯒꯗꯨꯗ ꯇꯝꯄꯥꯛꯇꯨꯗ ꯃꯆꯥ ꯑꯅꯤꯗꯨ ꯐꯝꯍꯟꯗꯨꯅ ꯂꯛꯅꯔꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯐꯝꯕꯗꯨꯗ ꯀꯞꯄꯛꯏ, ꯀꯞꯄꯗꯨꯗ ꯄꯝꯗꯨꯅ ꯑꯃꯨꯛ ꯆꯠꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯥꯈꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯈꯤ ꯁꯥꯃꯨꯗ ꯌꯦꯡꯗꯨꯅ, "ꯁꯥꯃꯨ, ꯅꯪꯕꯨ ꯑꯉꯥꯡ ꯂꯧꯔꯝꯃꯤꯕ꯭ꯔꯣ?" ꯁꯥꯃꯨ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯗꯨꯅ, "ꯍꯣꯏ ꯏꯗꯣꯝꯆꯥ, ꯑꯉꯥꯡ ꯂꯧꯔꯝꯃꯤꯅꯤ." ꯏꯃꯧ ꯀꯨꯟꯗꯥꯔꯩꯒ ꯏꯃꯧ ꯀꯕꯣꯛꯂꯩꯒꯗꯤ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅꯕꯨ ꯐꯈ꯭ꯔꯦ꯫ ꯅꯪ ꯈꯨꯔꯥ ꯍꯣꯏꯗꯤ ꯊꯥꯏꯅ ꯑꯉꯥꯡꯒ ꯂꯧꯕꯤꯌꯨ ꯌꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ, ꯏꯀꯥꯏ ꯍꯥꯏꯗꯅ ꯏꯗꯣꯝꯆꯥꯅ ꯑꯉꯥꯡ ꯂꯧꯅ ꯂꯧꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯤꯕꯅꯤ." "ꯍꯣꯏ ꯏꯗꯣꯝꯆꯥ, ꯊꯥꯏꯅꯗꯤ ꯑꯉꯥꯡ ꯂꯧꯕꯁꯦ ꯌꯥꯝ ꯏꯀꯥꯏꯅꯔꯝꯃꯤ ꯍꯥꯏ." "ꯍꯣꯏ, ꯏꯀꯥꯏꯅꯔꯝꯃꯤ. ꯑꯗꯣ ꯀꯨꯟꯗꯥꯂꯩꯒ ꯀꯕꯣꯛꯂꯩꯒꯗꯤ ꯎꯗꯦ, ꯃꯈꯣꯏꯅꯤꯕꯨ ꯂꯩꯇꯕ꯭ꯔꯣ?" "ꯏꯗꯣꯝꯆꯥ, ꯃꯣꯏ ꯑꯅꯤꯗꯤ ꯀꯩꯊꯦꯜꯗ ꯐꯤ ꯐꯅꯦꯛ ꯈꯔ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ." "ꯀꯩ ꯍꯥꯏꯒꯦ ꯏꯗꯣꯝꯆꯥ?" "ꯍꯋꯥꯏꯖꯥꯔ ꯂꯧꯒꯦꯅ ꯍꯥꯏꯔꯝꯕꯅꯤ, ꯉꯁꯤ ꯑꯌꯨꯛꯇꯣ ꯀꯥꯏꯔꯦ. ꯉꯁꯥꯏꯅ ꯊꯤꯜꯂꯛꯀꯗꯕꯁꯨ ꯊꯕꯛ ꯁꯪꯗ꯭ꯔꯕ, ꯍꯧꯖꯤꯛ ꯊꯤꯜꯂꯛꯂꯤꯕꯁꯤꯅꯤ." "ꯍꯋꯥꯏꯖꯥꯔꯒꯤ ꯑꯣꯏꯔꯕꯗꯤ ꯏꯗꯣꯝꯆꯥ, ꯃꯌꯣꯝ 5 ꯄꯤꯔꯝ, ꯆꯒꯦꯝ ꯄꯣꯝꯂꯒ ꯆꯥꯒꯦ, ꯀꯨꯏꯔꯦ ꯆꯒꯦꯝ ꯄꯣꯝꯕꯒ ꯆꯥꯈꯤꯗꯕ." "ꯍꯣꯏ ꯆꯥꯎ, ꯁꯦ ꯃꯌꯣꯝ 5 ꯍꯥꯏꯕꯗꯣ." "ꯗꯥꯔꯤꯗꯨꯗ ꯊꯝꯕꯤꯔꯝꯃꯨ. ꯑꯗꯣ ꯏꯗꯣꯝꯆꯥ, ꯁꯦꯜꯗꯤ ꯅꯃꯧ ꯅꯨꯄꯤꯁꯤꯡ ꯂꯥꯛꯂꯒ ꯊꯤꯜꯍꯜꯂꯛꯂꯒꯦ. ꯁꯦꯜ ꯂꯧꯊꯣꯛꯄ ꯆꯪꯕꯗꯣ ꯐꯔꯛ ꯇꯥꯔꯦ." "ꯌꯥꯏꯗ, ꯑꯗꯨꯗꯤ ꯏꯗꯣꯝꯆꯥ ꯑꯃꯨꯛ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯈꯤꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯃꯨ ꯑꯉꯥꯡ ꯑꯅꯤꯗꯨ ꯄꯝꯂꯒ ꯀꯣꯏꯆꯠ ꯆꯠꯄꯗꯨ ꯋꯥꯔꯗꯨꯅ ꯑꯃꯨꯛ ꯐꯝꯃꯤ꯫ ꯐꯝꯕꯒ ꯑꯉꯥꯡ ꯑꯅꯤꯗꯨ ꯍꯧꯅꯔꯒ ꯑꯃꯨꯛ ꯀꯞꯄꯛꯏ꯫ ꯁꯥꯃꯨ ꯁꯥꯎꯅ, "ꯑꯉꯥꯡꯒ ꯌꯥꯝꯅ ꯀꯞꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯇꯝ ꯐꯨꯗꯗꯨꯅ ꯌꯦꯡꯉꯨ. ꯃꯃꯥ ꯑꯅꯤꯗꯨꯁꯨ ꯃꯆꯥ ꯑꯅꯤꯁꯦ ꯄꯨꯔꯒ ꯆꯠꯄ ꯌꯥꯔꯦ. ꯀꯔꯤ ꯅꯨꯡꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯖꯔꯨꯕꯅꯣ ꯌꯧꯔꯛꯏ. ꯃꯤꯒꯤꯗꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕꯁꯦ ꯅꯨꯄꯥꯗꯣ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯍꯥꯏ. ꯑꯩꯈꯣꯏꯒꯤꯅ ꯑꯩ ꯑꯣꯏꯅ ꯑꯣꯠꯂꯦꯕ ꯃꯣꯏꯅ." ꯁꯣꯝꯗꯅ ꯀꯨꯟꯗꯥꯔꯩꯒ ꯀꯕꯣꯛꯂꯩꯒꯗꯨ ꯐꯤ ꯐꯅꯦꯛ ꯌꯣꯟꯐꯝꯗ ꯆꯪꯗꯨꯅ ꯐꯤ ꯐꯅꯦꯛ ꯈꯜꯂꯤ꯫ ꯀꯕꯣꯛꯂꯩꯅ, "ꯏꯆꯦ, ꯁꯤꯒꯤ ꯐꯤ ꯑꯁꯤꯗꯤ ꯏꯆꯦ ꯅꯉꯣꯟꯗ ꯌꯥꯝ ꯄꯛꯆꯅꯤꯌꯦ. ꯐꯖꯒꯗ꯭ꯔꯅꯤ ꯁꯤꯕꯣ? ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯧꯔꯒꯦ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯐꯤ ꯂꯩꯗꯧꯕꯗꯨ ꯂꯩꯗꯨꯅ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯀꯩꯊꯦꯜ ꯃꯆꯤ ꯑꯃꯗ ꯉꯥ ꯌꯣꯟꯕꯤ ꯑꯃꯅ ꯉꯥ ꯌꯣꯜꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩꯅ ꯃꯆꯦꯗ, "ꯏꯆꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯉꯥ ꯑꯝꯇ ꯂꯩꯈꯤꯁꯦ." "ꯍꯣꯏ, ꯂꯩꯈꯤꯁꯤ ꯂꯥꯛꯑꯣ." ꯅꯨꯄꯤ ꯑꯅꯤꯗꯨ ꯉꯥ ꯌꯣꯟꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯀꯕꯣꯛꯂꯩꯅ, "ꯏꯅꯦ, ꯁꯤꯒꯤ ꯉꯥ ꯑꯆꯧꯕꯁꯤꯕꯨ ꯂꯨꯄꯥ ꯀꯌꯥꯅꯣ?" "ꯂꯨꯄꯥ 9 ꯈꯛꯇꯅꯤ ꯏꯕꯦꯝꯃ, ꯃꯤꯉꯣꯟꯗꯗꯤ ꯂꯨꯄꯥ 10 ꯍꯥꯏꯔꯛꯂꯗꯧꯅꯤ." "ꯏꯅꯦ, ꯂꯨꯄꯥ 9ꯇꯤ ꯌꯥꯝꯃꯜꯂꯦ, ꯂꯨꯄꯥ 9 ꯑꯣꯏꯅ ꯄꯤꯔꯒꯦ, ꯉꯥꯁꯤ ꯂꯧꯔꯒꯦ." ꯅꯨꯄꯤꯗꯨ ꯈꯔ ꯁꯥꯎꯅ, "ꯀꯔꯤ, ꯂꯨꯄꯥ 9 ꯄꯤꯕ ꯉꯥꯁꯤꯕꯨ ꯂꯨꯄా 9 ꯄꯤꯔꯝꯃꯒꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯅꯣꯏ ꯌꯣꯜꯂꯣ, ꯑꯩ ꯂꯩꯒꯦꯅꯦ." "ꯀꯔꯤ ꯋꯥꯇꯥꯅꯣꯗ ꯏꯅꯦ,
ahal adu kyam oiraga aikoi sibu nga yonbi oina ubirurabro inegi mituda nga se aikoi su mingondagi sendong khra tonglabadi haiduna teklaklibani sigi nga se lupa tarukta lawrakliba aduda lupa mari pirage kaina haiba saradana kunda leina inaw lupa taretu kokpi thom lupa taretu gi adu kyamna ngangnai du tandro nangwa kunda leina hairabadudadi kabok leisu lupa taretu piramduna nga du lawraga mayum tamna laklammi thembunga tondangasu kaptuna leirammi kunda leina moi mapa kaigino angang dubo adu kyam kaphali budubo kabok leina moi mapa angang se kaplabadi sangom semlaga pitak pa yadro samu sound hey sat ke saduraga swai chagat ngangam seila kan mapuroi bana saugalakpaduda kundarega kabok leigado imungda sangkhirammi asumna matam khara haukhre samusu laibak thiba thaudok amada leikhiramdi thembunga tondangasu sauri thembungdu thangnaba khuldagi phajaton kaubi nupi ama selaklammi nupi mayumna luhongba thujinsi haibadagi luhongbadu thuna luhonglammi luhong nonganbagi ayuktuni phajaton nganta haugattuna mau ama oibagi mathau tawrammi kundarega kabok leigasu haugalai kabok leina isia mausina lam tairingin tawribase makoi sumanadi nati asibu makoi mama mapa duna karipta takpi tambiraktrabasa adunini mangol kasipum langi tawrisi asibu karam haina tairibano angang maksunate isia ai tawge hai mawa nangi lam khutai do kari khutai no pum langi lam taiba haiti ga haiti haiba yadro kundarega kabok leigasi mina tawba thabakta kayamana tharamde kundaleina to yare tayuranu iruza mai thajaraga ne namatoni banigi chalo lau hoima phajaton lam taibada loisinduna iru mai thajaduna maya langba loiraduna chakumda sangduna manem aningna thaknaba salo lami kudaleina maudubu chalon khiba sangkhibado phanadi koire hausik phawbo thoklaktribasibu chalon ba loitriba zatlani isiena haisu haibani othokna su kuikre chalolira nungphulira khangdri ado isia mausi luna tawba yade ko karigino inawadude isia aikhoini hek luna tawrubada thakaraga netlakadoribani haujikangi mausingsia yamna ngamba leirabani aduna isia lunaga tawruba yaba zat nate ko hoine maningi se tarubido mamauno otpada yumda leiba ngamdadana masanupigi manakta leiribado aduni chi aikhoyani di isani ngos yawba nate aduna mausia luna tawba yade aikhoibu kihangadabani tanjaduda phajaton masu manem anigi sapuduna thoklai imahal imaton cha asi haiduna chadu ammam pirammi kundarega kabuk leigadu chadu lawduna thai kabuk lei chadu thaktuna kaino cha sidi isam samli basibo karimta thumdre hai gumladana cha si isam sami sibu kramai loli basano haibanida phajaton tapna imahal imaton namau matungdadi thumalage thumba pama moidra haidana namauna yamna thumanjadabani yare sangkhro phajaton du sangkhiga haina tawi kabok leina phajaton bu khamduna hey ngaikho kari sang thong dawre ima soibum oina irolaga nakupi bora ma haurage tawbani soibum irolaga nakupi bora hoge haibaduda mama anidu matin kut yoni kundare iron bado morok yam san ganu chak thongnaba tawruro hoima phajaton su imungda sangkhi kabok leina isia aikhoigi mausia mabuk mapaudi phadobadi mali manbadi mali haibabu hayeng nongalaga thokpama tawrpasu kanana khangbano adumna hainaringai tanjaduda tombirei masu potyeng piba laklammi kundare tombirei bu ubada tombirei nang laklibra changau phamsilaw hoisi tombirei do mangol da kakhatuna phamlammi tombirei kundare ga kabok leigada yengduna isia ngarangse luhongbadi yawningbani aduda ipamgi ibungi masa amasu hongba ngarangse seta yadadana adum chatli yawde haidana sawganu tondangi doina yawrage saudida pharak tababu karino ado ise kundare yamdre pot yengsi lawsinbi yareda ado tombirei sa thaksi mauda sa puthok halake hoise kabok lei imung lomdon sinduna mawa tabra samta purau hai phajaton masu taraduna chapuduna thoklai chadubu tombirei da pirammi tombirei phajaton gi masak tu ubada mawasidi masak po thawna phajakreda kabok lei nokladuna
ꯐꯖꯕꯅꯦ ꯃꯅꯦꯝ ꯑꯅꯤ ꯃꯁꯛ ꯐꯖꯕꯅꯤꯅ ꯏꯃꯧꯁꯨ ꯃꯁꯛ ꯐꯖꯕꯤ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦ ꯏꯆꯦ ꯀꯨꯟꯗꯥꯔꯩꯒ ꯏꯆꯦ ꯀꯕꯣꯛꯂꯩꯒꯁꯨ ꯃꯁꯛ ꯐꯖꯕꯗ ꯍꯥꯏꯅꯔꯤꯕꯅꯤ ꯁꯥꯃꯨꯁꯦ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅꯁꯨ ꯐꯩ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯅꯤꯅ ꯁꯦꯕꯥ ꯇꯧꯗꯣꯔꯦ ꯀꯥꯏꯅ ꯍꯥꯏꯅꯈꯤꯕꯗꯣ ꯀꯕꯣꯛꯂꯩ ꯐꯖꯇꯣꯟꯗ ꯌꯦꯡꯗꯨꯅ ꯃꯧ ꯆꯪꯉꯣ ꯆꯥꯛ ꯊꯣꯡꯒꯗꯕꯗꯣ ꯊꯣꯡꯖꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯀꯨꯟꯗꯥꯔꯩꯅ ꯑꯗꯣ ꯇꯣꯝꯕꯤꯔꯩ ꯅꯣꯏꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯗꯤ ꯐꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯇꯣꯝꯕꯤꯔꯩ ꯍꯥꯏꯐꯦꯠ ꯁꯨꯛꯇꯨꯅ ꯀꯔꯥꯏꯗꯒꯤ ꯐꯔꯨꯒꯕꯅꯣꯗ ꯏꯆꯦ ꯃꯕꯨꯛ ꯈꯨꯐꯠꯇ ꯑꯃꯅꯤ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯅ ꯌꯥꯝ ꯏꯪꯖ ꯇꯞꯆꯕꯤꯅꯤ ꯁꯥꯔꯤꯁꯦ ꯍꯧꯖꯤꯛꯅ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯦ ꯋꯥ ꯑꯝꯇ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏ ꯃꯥꯅ 10 ꯈꯨꯝꯃꯛꯀꯗꯧꯔꯤꯕꯅꯤ ꯃꯄꯥꯝꯗ ꯍꯦꯛ ꯆꯠꯂꯨꯔꯕ ꯅꯨꯃꯤꯠ 6-7ꯅꯤ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯅꯕ ꯌꯥꯔꯣꯏ ꯑꯁꯣꯝꯗꯒꯤ ꯀꯔꯤꯕꯨ ꯏꯟꯁꯤꯜꯂꯛꯂꯤꯕꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯏꯆꯦ ꯀꯨꯟꯗꯥꯔꯩ ꯑꯩꯅ ꯍꯥꯏꯗꯧꯗꯤ ꯅꯃꯧ ꯅꯨꯄꯤꯗꯨ ꯌꯥꯔꯤꯃꯈꯩ ꯃꯄꯥꯝꯗ ꯆꯠꯍꯟꯒꯅꯨ ꯅꯧꯔꯤꯉꯩꯗ ꯌꯥꯝ ꯅꯨꯡꯁꯤꯕꯁꯨ ꯎꯠꯂꯨꯅꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯎꯠꯄꯁꯦ ꯃꯧꯗꯨꯅ ꯎꯁꯤꯠꯇꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯁꯨ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯇꯅ ꯍꯥꯏꯕ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯇꯝꯁꯤꯒꯤ ꯃꯧꯁꯤꯡꯁꯤ ꯀꯤꯔꯕ ꯉꯥꯛꯇ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯍꯟꯒꯅꯨ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯄꯥꯛꯅ ꯊꯣꯛꯍꯟꯒꯅꯨ ꯂꯩꯀꯥꯏꯁꯦ ꯌꯨꯝꯒꯥꯏꯕꯤ ꯃꯧ ꯌꯥꯝ ꯂꯩꯔꯕꯅꯤ ꯃꯈꯣꯏꯒ ꯄꯨꯜꯂꯗꯤ ꯑꯗꯨꯝ ꯃꯈꯣꯏꯒꯤ ꯐꯠꯇꯕꯗꯣ ꯂꯧꯅꯔꯛꯂꯗꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯐꯖꯇꯣꯟ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯌꯨꯛꯇ ꯍꯧꯒꯠꯂꯝꯗꯦ ꯀꯕꯣꯛꯂꯩꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗꯨꯗ ꯀꯔꯤꯝꯇ ꯇꯧꯔꯝꯗꯕꯗꯨꯗ ꯀꯔꯤꯅꯣꯅꯦ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯁꯤꯅ ꯄꯨꯝꯆꯥꯏ ꯆꯥꯏꯕ ꯃꯈꯩ ꯊꯝꯂꯤꯕꯁꯤꯕꯣ ꯃꯧꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ ꯀꯕꯣꯛꯂꯩ ꯃꯧꯒꯤ ꯀꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯧꯋꯥ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯀꯧꯔꯤꯕꯗꯨ ꯊꯦꯝꯕꯨꯡꯗ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯊꯦꯝꯕꯨꯡ ꯃꯃꯥꯇꯣꯟꯗ ꯌꯦꯡꯗꯨꯅ ꯏꯃꯥꯇꯣꯟ ꯅꯃꯧ ꯅꯨꯄꯤꯗꯨ ꯃꯁా ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯍꯧꯏ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯅꯥꯕ ꯍꯧꯔꯕ꯭ꯔꯥ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯂꯩꯅꯥ ꯄꯛꯄꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯏꯃꯥꯇꯣꯟ ꯅꯃꯧ ꯅꯨꯄꯤꯗꯣ ꯉꯔꯥꯡꯗꯒꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤ ꯇꯥꯟꯖꯥꯗꯨꯗ ꯀꯨꯟꯗꯥꯔꯩ ꯃꯥꯁꯨ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯦ ꯍꯣꯏ ꯏꯆꯦ ꯃꯧꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯦꯌꯦ ꯃꯧꯕꯨ ꯃꯁꯥ ꯉꯝꯗꯦꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯨꯗꯅ ꯏꯆꯦ ꯑꯃꯥꯏꯕ ꯀꯧꯗ꯭ꯔꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯈꯤꯗꯧꯕ ꯂꯩꯅꯥꯅꯤ ꯏꯆꯦ ꯑꯩ ꯂꯝ ꯇꯩꯔꯛꯂꯒꯦ ꯏꯆꯦꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯕꯤꯔꯣ ꯍꯣꯏ ꯊꯣꯡꯂꯨꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯀꯕꯣꯛꯂꯩꯒ ꯀꯨꯟꯗꯥꯔꯩꯒꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡ ꯇꯣꯟꯗꯥꯡꯁꯨ ꯅꯨꯄꯤ ꯊꯤꯔꯛꯂꯝꯃꯤ ꯇꯣꯟꯗꯥꯡꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯆꯥꯏꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯆꯥꯏꯕꯤ ꯑꯁꯤ ꯐꯖꯇꯣꯟꯒ ꯃꯥꯟꯅꯔꯝꯗꯦ ꯃꯁꯤꯜ ꯈꯔ ꯀꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ ꯀꯨꯟꯗꯥꯔꯩꯒ ꯀꯕꯣꯛꯂꯩꯒꯗꯨ ꯃꯃꯧ ꯑꯅꯤꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯉꯥꯡꯗꯣꯏꯒꯤꯗ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯉꯁꯤꯁꯨ ꯃꯧ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯤ ꯆꯥꯏꯕꯤꯅ ꯏꯆꯦ ꯅꯪꯗꯤ ꯏꯅꯦ ꯃꯅꯤꯁꯤꯒ ꯌꯥꯝ ꯍꯩꯅꯕ ꯂꯩꯃꯤꯟꯅꯔꯤ ꯑꯩꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤ ꯑꯩꯗꯤ ꯆꯤꯟ ꯈꯨꯝꯂꯒ ꯈꯠꯅꯔꯁꯤꯔ ꯐꯥꯎ ꯈꯜꯂꯕꯅꯤ ꯃꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯖꯔꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ ꯈꯠꯅꯔꯝꯃꯅꯤ ꯑꯇꯣꯝꯕꯤ ꯏꯅꯦ ꯃꯅꯤꯒ ꯃꯥꯟꯅꯔꯒ ꯀꯩꯗꯧꯅꯨꯡꯗ ꯈꯠꯅꯕ ꯌꯥꯗꯦ ꯍꯦꯛ ꯈꯠꯅꯔꯨꯕꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯥꯟꯕ ꯇꯥꯗꯣꯏꯅꯤ ꯏꯆꯦ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯈꯨꯗꯤꯡ ꯑꯗꯨꯝ ꯍꯦꯛ ꯉꯥꯡꯗꯣꯏꯒꯤꯗ ꯇꯧꯔꯒ ꯂꯩ ꯉꯔꯥꯡꯁꯨ ꯑꯩꯅ ꯐꯤ ꯁꯨꯕꯗꯣ ꯑꯃꯣꯠꯄ ꯈꯣꯛꯏꯒ ꯀꯣꯛꯇꯦꯒ ꯌꯥꯝ ꯇꯧꯈꯤꯕꯅꯤ ꯑꯍꯜꯅ ꯉꯥꯡꯕꯕꯨ ꯍꯦꯛ ꯉꯥꯡꯖꯁꯅꯨ ꯑꯗꯣ ꯇꯣꯝꯕꯤ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯏꯃꯥ ꯍꯣꯏꯗꯣ ꯆꯥꯛ ꯆꯥꯔꯁꯤꯅ ꯑꯃꯨꯛꯇ ꯀꯧꯔꯨꯁꯣ ꯍꯣꯏ ꯏꯆꯦ ꯑꯩ ꯀꯧꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯏꯕꯤꯗꯨ ꯃꯅꯦꯝ ꯑꯅꯤꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯈꯣꯏ ꯃꯔꯤꯗꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯝꯃꯤ ꯀꯨꯟꯗꯥꯔꯩ ꯆꯥꯛꯇꯨ ꯍꯨꯛꯇꯨꯅ ꯏꯁꯨ ꯁꯨꯒꯠꯇꯨꯅ ꯁꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯑꯁꯨꯛ ꯌꯥꯝ ꯍꯥꯎꯇꯕꯁꯤꯕꯨ ꯑꯃꯨꯛꯇ ꯆꯥꯖꯔꯛꯇ꯭ꯔꯤꯅꯦ ꯏꯆꯦꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯟꯁꯥꯡꯁꯤꯗꯤ ꯈꯥꯕ ꯑꯃ ꯌꯥꯎꯏ ꯀꯔꯝ ꯍꯥꯏꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯅꯣ ꯍꯥꯏꯕꯅꯤꯗ ꯅꯌꯨꯝ ꯄꯥꯟꯅꯤꯗꯤ ꯈꯪꯂꯒ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯤ ꯍꯩꯔꯛꯇꯕ꯭ꯔꯥꯏꯕ ꯆꯥꯏꯕꯤꯅ ꯏꯃꯥꯍꯜ ꯏꯃꯥꯇꯣꯟ ꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯏꯆꯦꯁꯨ ꯍꯥꯎꯇꯅ ꯊꯣꯡꯕꯗꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯉꯁꯤꯒꯤ ꯄꯥꯡꯅ ꯁꯥꯟꯅꯕ ꯑꯗꯨꯝ ꯆꯥꯕꯤꯔꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯣꯛꯑꯕ ꯍꯥꯏꯗꯨꯅꯤ ꯀꯕꯣꯛꯂꯩꯅ ꯆꯥꯏꯕꯤꯗ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯍꯜꯅ ꯉꯥꯡꯕꯗ ꯅꯆꯤꯟ ꯈꯨꯝꯂꯤꯕꯗꯣ ꯍꯥ ꯑꯍꯜꯅ ꯉꯥꯡꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯏꯃꯥꯇꯣꯟ ꯁꯤꯗꯤ ꯆꯤꯟ ꯈꯨꯝꯕ ꯅꯠꯇꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤ ꯐꯖꯇꯣꯟꯅ ꯆꯥꯏꯕꯤꯕꯨ ꯈꯥꯝꯖꯤꯜꯂꯤ ꯌꯥꯔꯦ ꯏꯅꯥꯎ ꯇꯣ ꯏꯆꯦꯅ ꯁꯣꯏꯕꯅꯤ ꯐꯖꯇꯣꯟꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯆꯥꯏꯕꯤꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯟꯗꯥꯡꯗꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯨꯄꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯔꯝꯂꯤꯕꯗꯨꯅ ꯃꯣꯏ ꯇꯥꯇꯣꯟ ꯅꯈꯣꯏ ꯅꯃꯥ ꯑꯅꯤꯁꯦ
ꯑꯩꯅ ꯃꯁꯤꯡ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯀꯌꯥ ꯐꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇ ꯃꯧꯁꯤꯕꯨ ꯌꯣꯠꯅ ꯁꯥꯕꯩ ꯈꯟꯕ ꯖꯥꯠꯂ ꯍꯥꯏꯕꯅꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯒ ꯄꯥꯈꯣꯜ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯤꯔꯛꯀꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯁꯥꯎꯔꯤꯕꯗꯨꯗꯤ ꯑꯍꯜꯒ ꯃꯥꯟꯅꯒꯅꯨꯁꯦ ꯅꯪꯅꯗꯤ ꯑꯍꯜꯒ ꯃꯥꯟꯅꯒꯅꯨ ꯍꯥꯏꯔꯤꯕ ꯅꯈꯣꯏ ꯅꯃꯥ ꯑꯅꯤꯁꯤꯒꯤ ꯁꯥꯔꯩꯁꯦ ꯀꯅꯥꯅꯕꯨ ꯈꯪꯕ ꯉꯝꯗꯣꯏꯅꯣ ꯌꯥꯔꯤꯕ ꯅꯨꯄꯤ ꯈꯔ ꯉꯥꯡꯂꯕꯗꯤ ꯊꯕꯛꯀ ꯋꯥꯅ ꯍꯜꯂꯛꯄꯅꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯕ ꯑꯩꯐꯥꯎ ꯄꯣꯊꯥꯕꯤꯌꯨ ꯑꯩ ꯄꯣꯊꯥꯅꯨꯒ ꯍꯥꯏꯖꯗꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯏꯕꯤꯗꯨ ꯏꯁꯥꯎ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯐꯖꯇꯣꯟꯅ ꯃꯅꯦꯝ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯍꯜ ꯏꯃꯥꯇꯣꯟ ꯉꯁꯤꯗꯤ ꯏꯄꯥꯝꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠꯆꯔꯨꯒꯦ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏ ꯀꯨꯟꯗꯥꯔꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯈꯤꯇꯪ ꯅꯥꯕ ꯌꯥꯗꯦ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯐꯥꯎ ꯂꯥꯛꯑꯣꯅ ꯃꯁꯤꯗꯩꯁꯤꯗ ꯄꯥꯎꯁꯦ ꯂꯩꯕ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯏꯃꯥꯍꯜ ꯅꯃꯧ ꯀꯨꯏꯗꯕꯤ ꯉꯥꯏꯍꯥꯛ ꯆꯠꯆꯔꯨꯒꯦ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯀꯕꯣꯛ ꯂꯩꯅ ꯏꯆꯦꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯗꯅꯣ ꯍꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯁꯤ ꯌꯨꯝ ꯄꯥꯜꯂꯕꯤꯅꯤꯅꯦ ꯏꯕꯦꯝꯃ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯏꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯏꯃꯥꯍꯜ ꯏꯃꯥꯇꯣꯟ ꯏꯆꯦꯅ ꯃꯌꯨꯝꯗ ꯆꯠꯄꯗ ꯏꯃꯥꯍꯜꯒ ꯏꯃꯥꯇꯣꯟꯒꯅ ꯊꯤꯡꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯏꯆꯦꯍꯣꯏꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯕꯒꯤ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗ ꯏꯃꯥꯅꯤꯅ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯌꯨꯝ ꯄꯥꯜꯂꯤ ꯂꯨꯍꯣꯡꯂꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯄꯥꯕꯒ ꯀꯥꯏꯅꯔꯣ ꯍꯥꯏꯔꯤꯔꯣ ꯀꯥꯏꯅꯕ ꯇꯥꯕꯅꯤ ꯅꯨꯄꯤꯗꯤ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯃꯥꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯏꯃꯥꯅꯤꯁꯨ ꯅꯄꯥꯝꯗ ꯆꯠꯄ ꯌꯥꯔꯣꯏ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏꯕꯨ ꯏꯄꯥꯝꯗ ꯆꯠꯄ ꯌꯥꯔꯣꯏ ꯀꯥꯏꯗꯅ ꯍꯩ ꯆꯠꯅꯤꯡꯂꯒ ꯆꯠꯀꯅꯤ ꯆꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯏꯄꯥꯝꯅꯤ ꯃꯧꯅꯥꯎ ꯅꯪꯅ ꯊꯤꯡꯂꯒ ꯏꯄꯥꯝꯗ ꯍꯦꯛꯇ ꯆꯠꯇ ꯇꯥꯔꯦ ꯍꯣꯏ ꯏꯃꯥꯈꯣꯏꯅ ꯅꯄꯥꯝ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯏꯄꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏꯕꯨꯅ ꯏꯄꯥꯝꯒꯤ ꯃꯤꯒ ꯃꯔꯤ ꯇꯠꯅꯍꯜꯂꯒ ꯏꯃꯥ ꯍꯣꯏꯅ ꯏꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯕ ꯃꯁꯤꯟꯁꯤ ꯀꯌꯥꯅ ꯀꯜꯂꯤꯕ ꯃꯧꯅꯣ ꯍꯩ ꯏꯅꯥꯎ ꯃꯁꯤꯒꯤ ꯆꯤꯡꯒꯟꯕꯤ ꯃꯧꯁꯦ ꯃꯈꯖꯥꯏꯁꯤꯗ ꯑꯣꯟꯗꯨꯅ ꯈꯨꯄꯛꯅ ꯊꯥꯖꯤꯜꯂꯨ ꯍꯣꯏ ꯏꯆꯦ ꯊꯥꯖꯤꯟꯒꯦ ꯀꯕꯣꯛꯂꯩ ꯃꯥꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯥꯏꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯆꯥꯏꯕꯤꯅ ꯃꯅꯦꯝ ꯀꯕꯣꯛꯂꯩꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯂꯩꯊꯦꯛꯂꯝꯃꯤ ꯈꯪꯕ꯭ꯔꯥ ꯆꯥꯏꯕꯤ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯀꯥꯏꯗꯅ ꯇꯧꯖꯕ ꯁꯥꯔꯦ ꯀꯕꯣꯛꯂꯩ ꯁꯨꯒꯠꯇꯨꯅ ꯑꯌꯣ ꯁꯤꯔꯦ ꯍꯩ ꯃꯧ ꯆꯤꯡꯒꯟꯕꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯦꯝꯅꯤꯅꯦ ꯅꯅꯦꯝꯒꯤ ꯈꯨꯠ ꯂꯩꯊꯦꯛꯄ ꯍꯧꯅꯕ꯭ꯔꯣ ꯀꯩꯒꯤ ꯍꯧꯅꯗꯕꯅꯣ ꯆꯥꯏꯕꯤ ꯑꯩꯉꯣꯟꯗ ꯍꯧꯔꯛꯂꯕꯗꯤ ꯏꯅꯦꯝ ꯑꯣꯏꯔꯁꯨ ꯂꯦꯝꯅ ꯊꯥꯕꯒꯤ ꯋꯥ ꯂꯩꯇꯦ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯐꯖꯇꯣꯟ ꯄꯥꯈꯠꯅ ꯆꯥꯏꯕꯤꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯑꯇꯣꯝꯕꯤ ꯇꯧꯍꯩꯗꯦꯁꯦ ꯊꯥꯗꯣꯛ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯅꯤ ꯏꯆꯦ ꯅꯅꯥꯎꯕꯨ ꯈꯥꯝꯒꯅꯨ ꯃꯃꯧ ꯑꯣꯏꯄ ꯃꯅꯦꯝ ꯑꯅꯤꯁꯦ ꯉꯁꯤꯗꯤ ꯐꯨꯗꯒꯦ ꯀꯨꯟꯗꯥꯔꯩ ꯍꯩꯃꯧ ꯑꯇꯣꯝꯕꯤ ꯅꯪꯕꯨ ꯊꯥꯗꯣꯛꯎꯅꯦ ꯅꯅꯦꯝꯗ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯇꯧꯍꯩꯗꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯍꯩ ꯃꯧ ꯑꯍꯜ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨꯕꯣ ꯈꯥꯝꯗꯣꯛꯄ ꯌꯥꯗ꯭ꯔꯣ ꯐꯖꯇꯣꯟ ꯆꯥꯏꯕꯤꯗ ꯌꯦꯡꯗꯨꯅ ꯑꯇꯣꯝꯕꯤ ꯁꯦ ꯊꯥꯗꯣꯛ ꯅꯪꯅ ꯇꯧꯔꯤꯁꯦ ꯐꯠꯇꯦꯕ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯅꯤ ꯆꯥꯏꯕꯤꯁꯨ ꯃꯅꯦꯝꯒꯤ ꯃꯈꯨꯠ ꯂꯩꯊꯦꯛꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯈꯠꯅꯕ ꯍꯧꯔꯛꯂꯕ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯪ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯏꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯐꯖꯇꯣꯟ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯕꯣꯛꯂꯩ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯩꯅꯥ ꯀꯥꯡꯗꯨꯅ ꯏꯆꯦ ꯃꯁꯤꯒꯤ ꯍꯤꯡꯁꯥꯕꯤ ꯑꯁꯤꯅ ꯈꯨꯠꯀꯥꯁꯦ ꯂꯣꯏ ꯊꯨꯗꯦꯛꯂꯝꯃꯦꯃꯤ ꯀꯨꯟꯗꯥꯔꯩꯅ ꯏꯅꯥꯎ ꯍꯣꯔꯦꯟ ꯏꯆꯥꯁꯤꯡ ꯂꯥꯛꯂꯒ ꯍꯥꯏꯗꯣꯛꯂꯒ ꯐꯨꯍꯟꯁꯤ ꯍꯦ ꯃꯣꯏꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯍꯣꯏ ꯏꯆꯦ ꯆꯥꯏꯕꯤꯁꯨ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯐꯖꯇꯣꯟꯁꯨ ꯆꯪꯂꯛꯇꯨꯅ ꯃꯅꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯇꯣꯝꯕꯤ ꯁꯥꯎꯔꯅꯨꯁꯦ ꯅꯪꯅ ꯁꯥꯎꯔꯤꯕꯗꯣ ꯏꯆꯦꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯍꯜꯒ ꯃꯥꯟꯅꯗꯨꯅ ꯈꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯥꯟꯕ ꯇꯥꯔꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤ ꯏꯆꯦ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯏꯆꯠ ꯆꯠꯇꯤꯌꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇ ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯍꯥꯏꯕꯅꯤꯗ ꯌꯥꯔꯤꯁꯤ ꯇꯣꯛꯑꯣ ꯁꯥꯎꯔꯅꯨ ꯏꯆꯦ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯋꯥ ꯉꯥꯡꯗ꯭ꯔꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯇꯥꯕ ꯋꯥ ꯈꯔꯁꯨ ꯉꯥꯡꯉꯣ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯣꯕ ꯃꯈꯣꯏ ꯑꯅꯤꯗꯧꯅ ꯇꯧꯕ ꯃꯅꯦꯝ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥ ꯌꯥꯎꯒꯦ ꯑꯁꯨꯝꯅ ꯃꯁꯤ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯕꯗ ꯊꯦꯝꯕꯨꯡꯒ ꯇꯣꯟꯗꯥꯡꯒꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯀꯨꯟꯗꯥꯔꯩꯒ ꯀꯕꯣꯛꯂꯩꯒꯁꯨ ꯃꯆꯥꯁꯤꯡ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥ ꯑꯅꯤ ꯍꯜꯂꯛꯄ ꯎꯕꯗ ꯀꯕꯣꯛꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏ ꯍꯩ ꯅꯕꯥꯅꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯊꯦꯝꯕꯨꯡꯅ ꯀꯩ ꯍꯥꯏꯒꯤ ꯃꯇꯣ ꯀꯨꯟꯗꯥꯔꯩ ꯈꯔ ꯁꯥꯎꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛꯎ ꯊꯦꯝꯕꯨꯡꯒ ꯇꯣꯟꯗꯥꯡꯒꯗꯨ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯃꯣꯏꯅ ꯀꯩꯗꯧꯔꯒꯦ ꯃꯍꯜ ꯃꯧ ꯑꯇꯣꯝꯕꯤ ꯆꯥꯏꯕꯤꯅ ꯅꯃꯥꯇꯣꯟꯒꯤ ꯃꯈꯨꯠ ꯂꯩꯊꯦꯛꯂꯤꯕꯅꯤ ꯇꯣꯟꯗꯥꯡ ꯏꯃꯥꯇꯣꯟꯅ ꯀꯔꯤ ꯍꯥꯏꯔꯨꯕꯒꯤ ꯆꯥꯏꯕꯤꯅ ꯏꯃꯥꯇꯣꯟꯒꯤ ꯃꯈꯨꯠ ꯂꯩꯊꯦꯛꯂꯤꯕꯅꯤ ꯃꯧ ꯑꯍꯜꯅ ꯃꯄꯥꯝꯗ ꯃꯃꯥ ꯃꯆꯥ ꯉꯝꯗꯦ ꯆꯠꯀꯦ ꯍꯥꯏꯕ ꯑꯗ ꯅꯃꯥꯇꯣꯟꯒ ꯑꯩꯒꯅ ꯌꯥꯗꯕ ꯆꯥꯏꯕꯤꯅ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯃꯆꯤꯟꯗꯨ ꯈꯨꯝꯕꯗꯒꯤ ꯅꯃꯥꯇꯣꯟꯅ ꯐꯨꯒꯦ ꯇꯧꯕꯗ ꯃꯥ
ꯃꯃꯥꯅ ꯅꯃꯥꯇꯣꯟꯒꯤ ꯃꯈꯨꯠꯁꯦ ꯄꯥꯏꯔꯒ ꯂꯩꯊꯦꯛꯂꯤꯕꯅꯤ ꯇꯣꯟꯗꯥꯡ ꯃꯤꯉꯣꯟꯗ ꯐꯨꯒꯦ ꯇꯧꯔꯗꯤ ꯃꯤꯁꯨ ꯃꯈꯨꯠ ꯄꯥꯜꯂꯤꯕꯅꯤꯅ ꯐꯨꯔꯛꯄ ꯇꯥꯕ ꯑꯗꯨꯒ ꯀꯩꯒꯤ ꯏꯇꯩꯃꯅ ꯃꯃꯥ ꯃꯁꯥ ꯉꯝꯗꯦ ꯃꯄꯥꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗ ꯏꯃꯥꯅꯤꯅ ꯊꯤꯡꯂꯤꯕꯗꯤ ꯍꯩ ꯑꯩꯈꯣꯏꯅ ꯃꯄꯥꯝ ꯆꯠꯄ ꯊꯤꯡꯂꯤꯕꯗꯣ ꯃꯔꯝ ꯂꯩꯕꯒꯤ ꯊꯤꯡꯂꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥ ꯑꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯈꯨꯠ ꯂꯩꯊꯦꯛꯑꯦ ꯍꯥꯏꯔꯒ ꯂꯩꯊꯦꯛꯄ ꯇꯥꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯗꯅ ꯍꯩ ꯃꯍꯥꯄꯥꯄꯤ ꯇꯪꯈꯥꯏꯁꯤꯕ ꯑꯩꯁꯤ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯅꯤꯅꯦ ꯅꯃꯥ ꯑꯩꯕꯨ ꯄꯣꯛꯂꯤꯕ ꯏꯃꯥ ꯑꯣꯏꯔꯁꯨ ꯅꯆꯥꯗꯤ ꯑꯆꯨꯝꯕꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯤ ꯅꯠꯇ꯭ꯔꯅꯤ ꯇꯥꯆꯧ ꯑꯇꯣꯝꯕ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯏꯃꯥ ꯑꯅꯤꯅ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯥ ꯃꯃꯧ ꯑꯩꯈꯣꯏꯒꯤ ꯍꯩꯇꯁꯤꯡꯗ ꯇꯥꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯃꯥ ꯑꯅꯤꯗꯤ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯈꯔ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯗꯤ ꯃꯤꯁꯨ ꯑꯗꯨꯝ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤ ꯀꯨꯟꯗꯥꯔꯩꯅ ꯃꯁꯤꯃꯁꯨ ꯇꯪꯈꯥꯏ ꯐꯖꯅ ꯁꯤꯔꯦꯗꯅ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥꯁꯥ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔ ꯆꯠꯂꯨ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗꯒ ꯀꯨꯏꯅ ꯂꯦꯞꯂꯅꯨ ꯑꯇꯣꯝꯕ ꯆꯪꯉꯁꯤ ꯂꯥꯎꯍꯦ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯃꯤꯁꯦ ꯁꯥꯎꯏ ꯍꯥꯏꯕꯁꯤ ꯆꯨꯝꯕ ꯖꯥꯠꯅꯤ ꯀꯕꯣꯛ ꯂꯩꯅ ꯆꯪꯈ꯭ꯔꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯁꯤ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯨꯟꯗꯥꯔꯩ ꯀꯕꯣꯛ ꯂꯩꯗ ꯌꯦꯡꯗꯨꯅ ꯏꯅꯥꯎ ꯑꯩꯈꯣꯏꯅ ꯋꯥꯅ ꯄꯣꯛꯆꯕ ꯏꯆꯥ ꯑꯅꯤꯁꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯜꯂꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪꯗ ꯂꯩꯈ꯭ꯔꯦ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯨꯝꯃꯤꯗꯀꯣ ꯅꯨꯄꯤ ꯊꯤꯔꯕꯗꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯔꯛꯇꯦ ꯍꯥꯏꯕꯁꯦ ꯁꯤꯌꯥ ꯑꯩꯈꯣꯏꯅ ꯊꯥꯕꯨꯝ 10 ꯅꯥꯎꯄꯨꯗꯨꯅ ꯋꯥꯅ ꯌꯣꯛꯂꯛꯄꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯦ ꯈꯔ ꯂꯩꯔꯕꯗꯤ ꯆꯥꯕ ꯊꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯇꯥꯟꯊꯣꯔꯛꯂꯅꯤ ꯃꯣꯏꯅ ꯍꯦꯛꯇ ꯇꯥꯟꯊꯣꯛꯄ ꯌꯥꯏꯌꯦꯅꯅꯦ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯃꯌꯥꯝꯁꯦ ꯏꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩꯒ ꯀꯨꯟꯗꯥꯔꯩꯒꯗꯨ ꯍꯥꯏꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯟꯗꯥꯔꯩꯒ ꯀꯕꯣꯛꯂꯩꯒꯗꯨ ꯄꯣꯠꯐꯝꯗ ꯆꯥ ꯊꯛꯄ ꯆꯠꯂꯝꯃꯤ ꯀꯕꯣꯛꯂꯩꯅ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯊꯥꯔꯤꯛꯇ ꯌꯦꯡꯗꯨꯅ ꯊꯥꯔꯤꯛ ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯒ ꯕꯣꯔꯥꯒꯗꯣ ꯈꯤꯇ ꯄꯤꯔꯛꯑꯣ ꯍꯣꯏ ꯏꯆꯦ ꯄꯤꯔꯛꯀꯦ ꯕꯣꯔꯥ ꯑꯁꯥꯕ ꯊꯥꯗꯔꯤ ꯑꯁꯤ ꯂꯣꯏꯔꯒ ꯄꯤꯔꯛꯂꯒꯦ ꯌꯥꯏꯗ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯋꯥ ꯉꯥꯡꯕꯗ ꯃꯃꯤꯡ ꯆꯠꯄꯤ ꯑꯆꯧꯕꯤꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯑꯆꯧꯕꯤ ꯀꯨꯟꯗꯥꯔꯩꯒ ꯀꯕꯣꯛꯂꯩꯒꯕꯨ ꯎꯕꯗ ꯍꯩꯃ ꯏꯆꯦ ꯑꯅꯤꯗꯤ ꯎꯗꯕꯕꯨ ꯀꯨꯏꯔꯦꯗ ꯅꯃꯧ ꯐꯪꯈꯤꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦꯅꯤ ꯏꯆꯦ ꯑꯅꯤꯗꯤ ꯀꯨꯟꯗꯥꯔꯩꯅ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯦ ꯑꯆꯧꯕꯤ ꯏꯕꯦꯝꯃ ꯏꯆꯦ ꯀꯨꯟꯗꯥꯔꯩꯒꯤ ꯈꯨꯍꯥꯏꯁꯤ ꯌꯥꯗꯦ ꯅꯠꯇꯦ ꯏꯆꯦ ꯍꯣꯏꯒꯤ ꯃꯧ ꯑꯅꯤꯗꯨꯕꯨ ꯐꯠꯇ꯭ꯔꯣ ꯃꯤꯅꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏꯅꯩꯗ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯐꯔꯨꯒꯕꯅꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯅꯕꯨ ꯇꯧ ꯉꯝꯕꯤ ꯑꯐꯥꯎꯕꯤ ꯉꯥꯛꯇꯅꯤ ꯃꯅꯦꯝ ꯑꯩꯒꯤ ꯈꯨꯠꯀꯥꯁꯦ ꯂꯩꯊꯦꯛꯄ ꯉꯝꯃꯤ ꯏꯃꯥꯏ ꯄꯦꯝꯃ ꯇꯧꯕ ꯌꯥꯝ ꯉꯝꯃꯤꯅ ꯃꯅꯦꯝꯒꯤ ꯃꯈꯨꯠꯀ ꯂꯩꯊꯦꯛꯂꯤꯕ ꯅꯆꯥꯅꯨꯄꯥꯁꯤꯡꯗ ꯍꯥꯏꯗꯣꯛꯂꯒ ꯐꯨꯍꯟꯕ ꯌꯥꯗ꯭ꯔꯣ ꯏꯆꯥꯅꯨꯄꯥꯁꯨ ꯅꯨꯄꯤ ꯊꯤꯔꯕꯅꯤ나 ꯅꯨꯄꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯃꯈꯣꯏꯕꯨ ꯄꯣꯛꯂꯤꯕ ꯑꯩꯈꯣꯏꯗꯒꯤ ꯃꯣꯏꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯈ꯭ꯔꯦ ꯑꯗꯨꯗꯤ ꯐꯠꯇꯦꯗꯅ ꯃꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝꯅ ꯆꯥ ꯕꯣꯔꯥ ꯆꯥꯗꯨꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯐꯖꯇꯣꯟꯒꯤ ꯃꯃꯥ ꯊꯕꯥꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯀꯕꯣꯛꯂꯩꯒ ꯀꯨꯟꯗꯥꯔꯩꯒꯁꯨ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯕꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯅꯝꯃꯅꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯥ ꯌꯥꯏꯔꯝꯃꯦꯗ ꯀꯨꯟꯗꯥꯔꯩꯒ ꯀꯕꯣꯛꯂꯩꯒꯗꯨ ꯊꯕꯥꯕꯨ ꯎꯕꯗ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯊꯕꯥ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯣꯏ ꯏꯅꯝꯃ ꯏꯆꯥꯅꯨꯄꯤꯗꯣ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯛꯂꯕ ꯏꯆꯥꯁꯤꯡꯕꯨ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ ꯑꯩ ꯀꯧꯊꯣꯛꯀꯦ ꯁꯤꯗ ꯐꯝ ꯀꯕꯣꯛꯂꯩꯅ ꯐꯖꯇꯣꯟꯕꯨ ꯀꯧꯊꯣꯛꯂꯝꯃꯤ ꯐꯖꯇꯣꯟ ꯃꯥꯁꯨ ꯃꯅꯦꯝꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯃꯥ ꯂꯥꯛꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯐꯖꯇꯣꯟ ꯍꯔꯥꯎꯅ ꯏꯃꯥ ꯂꯥꯛꯏꯔꯣ ꯏꯃꯥꯁꯦ ꯏꯆꯥ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯅꯅꯥꯎꯗꯤ ꯏꯃꯨꯡꯗ ꯂꯩꯍꯧꯕ꯭ꯔꯥ ꯂꯩꯍꯧꯋꯦ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯉꯨꯁꯦ ꯀꯕꯣꯛꯂꯩꯅ ꯅꯃꯥꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯄꯥꯟꯁꯤꯗ ꯑꯗꯨꯝ ꯅꯨꯡꯁꯥ ꯌꯥꯏꯁꯁꯅꯤ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯊꯕꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯉꯔꯣꯏꯒꯦ ꯃꯄꯥꯜꯁꯤꯗ ꯅꯨꯡꯁꯥ ꯑꯣꯏꯅ ꯌꯥꯏꯔꯒꯦ ꯑꯗꯨꯅꯤ ꯏꯪꯕꯁꯤꯗ ꯏꯃꯨꯡꯗ ꯆꯪꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯇꯥꯟꯖꯥꯗꯨꯗ ꯆꯥꯏꯕꯤꯁꯨ ꯊꯣꯛꯂꯛꯏ ꯏꯃꯥ ꯂꯥꯛꯑꯝꯃꯤꯔꯣ ꯊꯕꯥ ꯅꯣꯛꯂꯗꯨꯅ ꯏꯃꯥꯁꯦ ꯏꯆꯥ ꯑꯅꯤ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯂꯥꯛꯂꯝꯂꯤꯕꯅꯤꯅꯦꯍꯦ ꯏꯃꯥ ꯉꯁꯤꯗꯤ ꯁꯤꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯦ ꯀꯨꯟꯗꯥꯔꯩꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯇꯤ ꯊꯣꯡꯂꯝꯃꯅꯤ ꯑꯃꯨꯛ ꯊꯣꯡꯕꯗꯨ ꯅꯨꯡꯉꯥꯏꯔꯔꯣই ꯀꯣꯟꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯔꯁꯤ ꯀꯨꯟꯗꯥꯔꯩꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯊꯕꯥ ꯈꯪꯏ ꯊꯕꯥ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯊꯕꯥꯁꯨ ꯐꯖꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯗ ꯏꯃꯥꯁꯨ ꯌꯨꯝꯗꯒꯤ ꯆꯥꯛ ꯆꯥꯔꯛꯏ ꯏꯃꯥꯁꯦ ꯀꯩꯊꯦꯜꯗꯁꯨ ꯆꯪꯒꯗꯕꯅꯤ ꯊꯦꯡꯈ꯭ꯔꯅꯤ ꯏꯃꯥ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯅꯝꯃ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯆꯠꯂꯨ ꯊꯕꯥꯗꯨ ꯆꯠꯈꯤꯔꯝꯃꯤ ꯆꯥꯏꯕꯤ ꯃꯥꯗꯤ ꯃꯅꯦꯝ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯆꯥꯏꯕꯤ ꯁꯥꯎꯅ ꯏꯃꯥ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯦ ꯃꯧ ꯏꯃꯥ ꯑꯅꯤꯅ ꯑꯗꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ
ꯈꯔꯁꯨ ꯐꯥꯗꯣꯛ ꯍꯌꯦꯡ ꯁꯤꯕꯗ ꯑꯃꯥꯡꯕꯗ ꯑꯣꯜꯂꯒ ꯁꯤꯕꯗꯨ ꯄꯥꯝꯕ꯭ꯔꯥ? ꯀꯕꯣꯛꯂꯩ ꯁꯥꯎꯅ ꯀꯔꯤ ꯑꯩꯕꯨ ꯑꯃꯥꯡꯕꯗ ꯑꯣꯜꯂꯒ ꯁꯤꯕ ꯄꯥꯝꯕ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯕ ꯁꯥꯔꯗꯅ ꯅꯆꯤꯟꯗꯨ ꯊꯨꯒꯥꯏꯌꯨꯔꯣ? ꯐꯖꯇꯣꯟꯅ ꯑꯇꯣꯝꯕꯤ ꯌꯥꯔꯦꯁꯦ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯂꯥꯛ ꯑꯁꯨꯝꯅ ꯐꯖꯇꯣꯟꯅ ꯊꯦꯝꯗꯨꯅ ꯆꯥꯏꯕꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯀꯨꯟꯗꯥꯔꯩꯒ ꯀꯕꯣꯛꯂꯩꯒꯁꯨ ꯅꯣꯕꯥꯞ ꯃꯦꯠꯄ ꯄꯨꯈꯝ ꯑꯃ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯩꯗꯤ ꯑꯅꯤꯗꯨ ꯃꯈꯣꯡ ꯍꯥꯝꯗꯔꯝꯃꯤ꯫ ꯀꯨꯟꯗꯥꯔꯩꯒ ꯀꯕꯣꯛꯂꯩꯒꯗꯨ ꯀꯟꯅ ꯅꯥꯍꯦꯔꯤ꯫ ꯃꯅꯦꯝ ꯑꯅꯤꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯧ ꯑꯅꯤꯗꯨꯁꯨ ꯆꯪꯂꯛꯏ꯫ ꯏꯃꯥꯍꯜ ꯏꯃꯥꯇꯣꯟ ꯀꯩꯗꯧꯔꯒꯦ ꯅꯥꯍꯦꯔꯤꯕꯗꯨꯕꯣ? ꯉꯁꯥꯏ ꯅꯣꯕꯥꯞ ꯃꯦꯠꯄ ꯆꯥꯔꯨꯕꯗꯨꯅꯔ ꯀꯔꯤꯅꯣ ꯈꯣꯡ ꯍꯥꯝꯗꯔꯦ꯫ ꯈꯣꯡ ꯍꯥꯝꯗꯔꯦ ꯍꯥꯏꯕ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ ꯅꯆꯥꯅꯨꯄꯥꯅꯤꯁꯨ ꯍꯜꯂꯛꯇꯧꯕ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ꯫ ꯃꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯅꯃꯧ ꯀꯧꯔꯒꯦ ꯏꯆꯦꯅ ꯏꯃꯥꯅꯤꯁꯦ ꯌꯦꯡꯕꯤꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯏꯕꯤꯗꯨ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯏꯕꯤꯅ ꯑꯃꯥꯏꯕ ꯀꯧꯔꯨꯗꯨꯅ ꯃꯅꯦꯝ ꯑꯅꯤꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯁꯨ ꯍꯤꯗꯥꯛ ꯄꯤꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯅ ꯄꯤꯔꯝꯕ ꯍꯤꯗꯥꯛꯇꯨ ꯆꯥꯕꯗꯒꯤ ꯃꯈꯣꯡ ꯍꯥꯝꯗꯕꯗꯨ ꯐꯔꯕꯁꯨ ꯃꯁꯥꯗꯤ ꯌꯥꯝꯅ ꯁꯣꯟꯊꯔꯝꯃꯤ꯫ ꯐꯖꯇꯣꯟꯒ ꯆꯥꯏꯕꯤꯒꯅ ꯃꯅꯦꯝ ꯑꯅꯤꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯐꯅꯦꯛ ꯐꯤꯒꯗꯣ ꯃꯧ ꯑꯅꯤꯅ ꯁꯨꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯗ ꯃꯅꯦꯝ ꯑꯅꯤꯗꯨ ꯍꯥꯟꯅꯗꯧꯅ ꯃꯁꯥ ꯀꯟꯈꯠꯂꯤ꯫ ꯀꯕꯣꯛꯂꯩꯒ ꯀꯨꯟꯗꯥꯔꯩꯒꯗꯨ ꯃꯃꯧ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯖꯕꯗꯨ ꯎꯕꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯧ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯨꯟꯗꯥꯔꯩꯒ ꯀꯕꯣꯛꯂꯩꯒꯗꯨ ꯃꯃꯧ ꯑꯅꯤꯒꯤ ꯂꯤꯛ ꯑꯃꯃꯝ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯟꯗꯥꯔꯩꯅ ꯏꯃꯧ ꯑꯅꯤꯒꯤ ꯏꯅꯦꯝ ꯑꯅꯤꯅ ꯂꯤꯛ ꯑꯃꯃꯝ ꯁꯥꯔꯛꯄꯅꯤ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯎ꯫ ꯐꯖꯇꯣꯟꯅ ꯀꯩꯒꯤ ꯁꯥꯏꯅꯣ ꯏꯃꯥ ꯁꯦꯜ ꯇꯤꯡꯅꯕ? ꯏꯅꯦꯝ ꯑꯅꯤꯅ ꯏꯃꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯕꯅꯤꯅꯦ꯫ ꯏꯅꯦꯝ ꯑꯅꯤꯅ ꯏꯃꯧ ꯑꯅꯤꯕꯨ ꯀꯌꯥꯗ ꯐꯠꯇꯅ ꯂꯧꯔꯨꯔꯕ ꯉꯁꯤꯗꯤ ꯏꯃꯧ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯈꯪꯂꯤ꯫ ꯏꯅꯦꯝ ꯑꯅꯤꯕꯨ ꯏꯃꯧ ꯑꯅꯤꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯅꯦꯝ ꯑꯅꯤꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯃꯧ ꯑꯅꯤꯅ ꯏꯅꯦꯝ ꯑꯅꯤꯕꯨ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯑꯝꯇ ꯂꯩꯇꯦ꯫ ꯀꯨꯟꯗꯥꯔꯩ ꯅꯣꯛꯂꯒ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯅꯦꯝꯒꯤ ꯈꯨꯠꯁꯤꯅ ꯏꯃꯧꯒꯤ ꯉꯛꯁꯝꯗ ꯂꯤꯛ ꯁꯤꯕꯤꯒꯦ꯫ ꯀꯕꯣꯛꯂꯩꯅ ꯑꯩꯗꯤ ꯏꯃꯧ ꯐꯖꯇꯣꯟꯒꯤ ꯃꯉꯛꯁꯝꯗ ꯑꯣꯏꯅ ꯁꯤꯅꯤ꯫ ꯏꯃꯧ ꯆꯥꯏꯕꯤꯅ ꯑꯩꯒꯤ ꯈꯨꯠ ꯂꯩꯊꯦꯛꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯅꯦꯝ ꯑꯅꯤꯅ ꯋꯥꯈꯜ ꯇꯥꯔꯕꯗ ꯏꯃꯨꯡꯗꯨ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯕꯒꯗꯤ ꯐꯖꯇꯣꯟꯒ ꯆꯥꯏꯕꯤꯒꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃꯃꯝ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫